ꯊꯝꯃꯣ ꯀꯤꯂꯣ ꯑꯃ ꯐꯥꯗꯦ ꯊꯣꯏꯕꯤ ꯅꯪꯗꯤ ꯀꯤꯂꯣ ꯑꯃ ꯐꯥꯗ꯭ꯔꯦ ꯁꯤꯒꯤ ꯍꯧꯗꯣꯡꯁꯦ ꯑꯩ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯒꯦ ꯈꯨꯝꯍꯜꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯃꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯨ ꯅꯩꯔ ꯂꯩꯕꯅꯦ ꯃꯥꯁꯦ ꯊꯣꯏꯕꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯁꯤꯗꯒꯤ ꯍꯧꯔꯒꯦ ꯒꯨꯗ ꯃꯣꯔꯅꯤꯡꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5ꯒ ꯈꯔ ꯍꯦꯜꯂꯦꯀꯣ ꯑꯗꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯆꯥꯛ ꯏꯁꯤꯡ ꯇꯧꯕ ꯍꯧꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯑꯌꯨꯛꯇ ꯊꯛꯄꯅꯦꯕ ꯖꯤꯔꯥꯒ ꯁꯤꯡꯒꯁꯦ ꯕꯣꯏꯜ ꯇꯧꯔꯀꯥꯟꯗ ꯊꯛꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤꯡꯁꯦ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯕꯅ ꯑꯩꯅ ꯁꯨꯒꯥꯏꯔꯒ ꯍꯥꯞꯄꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅꯤꯠ 5ꯃꯨꯛ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯃꯥ ꯊꯛꯇꯣꯏꯅꯦ ꯀꯣꯐꯤ ꯍꯥꯞꯄꯒ ꯑꯗꯣ ꯁꯤꯅ ꯃꯥꯒꯤ ꯇꯤꯐꯤꯟꯗ ꯄꯨꯅꯕꯅꯦ ꯇꯤꯐꯤꯟꯁꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯍꯧꯗꯣꯏꯅꯦ ꯑꯗꯣ ꯌꯦꯔꯨꯝꯗꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯁꯦ ꯉꯧꯊꯣꯛꯑꯒ ꯑꯣꯏꯅ ꯍꯥꯞꯄꯤꯌꯣ ꯍꯥꯏꯕ ꯆꯥꯛꯇ ꯄꯨꯔꯥ ꯍꯥꯞꯆꯟꯕꯗꯣ ꯃꯥ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯥꯎꯊꯣꯛꯄꯤꯔꯦ ꯑꯃꯅ ꯇꯤꯐꯤꯟꯒꯤ ꯆꯥꯛ ꯉꯧꯕꯗ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯥ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏꯗ ꯄꯤꯖꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯐ꯭ꯔꯥꯏ ꯇꯧꯕꯒ ꯆꯥꯕꯁꯤꯅ ꯑꯃꯨꯛ ꯄꯥꯝꯃꯦ ꯅꯨꯡꯇꯤꯒꯤ ꯑꯃꯨꯛ ꯁꯤꯜꯂꯒ ꯑꯃꯨꯛꯅ ꯑꯃꯨꯛ ꯐꯨꯠꯂꯒ ꯑꯃꯨꯛꯅ ꯑꯃꯨꯛ ꯉꯧꯔꯒ ꯌꯦꯔꯨꯝꯁꯤꯅꯗꯤ ꯑꯊꯨ ꯑꯀꯥꯏ ꯅꯪꯉꯦꯀꯣ ꯑꯗꯨꯅ ꯑꯅꯝꯕꯅ ꯌꯦꯔꯨꯝ ꯇꯧꯔꯦ ꯁꯤꯗꯅ ꯌꯦꯟꯁꯥꯡꯁꯦ ꯍꯋꯥꯏ ꯀꯥꯝꯃꯦꯀꯣ ꯁꯤ ꯁꯣꯛ ꯇꯧꯁꯜꯂꯗꯣꯏꯅꯦ ꯑꯗꯣ ꯃꯥꯁꯦ ꯌꯥꯔꯦ ꯂꯧꯊꯔꯒꯦ ꯍꯋꯥꯏꯁꯦ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯑꯌꯨꯛꯀꯤ ꯅꯪꯅꯕ ꯍꯣꯠꯅꯕꯅꯦ ꯍꯥꯏꯗꯤ ꯆꯥꯛꯇꯣ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯂꯒ ꯆꯥꯔꯒꯗꯤ ꯋꯥꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯗ ꯊꯥꯎ ꯁꯣꯛ ꯇꯧꯁꯜꯂꯦ ꯑꯩꯁꯨ ꯄꯥꯄꯠ ꯇꯧꯔꯒ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯃꯨꯛꯇꯪꯗ ꯊꯥꯎ ꯀꯩꯀꯥ ꯉꯧꯁꯜꯂꯒ ꯊꯣꯡꯕꯗꯣ ꯍꯥꯎꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯍꯤ ꯈꯤꯇꯪ ꯑꯃꯨꯛ ꯇꯦꯡꯉ ꯍꯥꯞꯆꯜꯂꯦ ꯄꯨꯡꯗꯤ ꯀꯩꯅꯣ ꯇꯥꯔꯛꯀꯗꯧꯔꯦ 5:30 ꯈꯔ ꯍꯦꯟꯖꯜꯂꯛꯑꯦ ꯉꯁꯤꯕꯨꯗꯤ ꯈꯔ ꯉꯜꯂꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯗꯕ ꯂꯩꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡꯁꯦ ꯄꯨꯟꯅ ꯊꯣꯡꯖꯤꯜꯂꯝꯃꯦ ꯉꯍꯥꯟꯈꯩꯗꯤ ꯃꯥꯒꯤ ꯍꯥꯟꯅ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤꯗ ꯄꯤꯠ ꯂꯥꯎꯅ ꯍꯧꯕ ꯃꯔꯣꯏ ꯃꯅꯥ ꯑꯃꯅꯤ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯅ ꯊꯠꯂꯨꯔꯦꯀꯣ ꯍꯥꯏꯗꯤ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯊꯥꯅꯤꯡꯉꯛꯇꯅ ꯑꯗꯨꯅ ꯑꯗꯨꯝ ꯑꯃꯅꯤ ꯍꯦꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯝꯊꯣꯛꯑꯒ ꯊꯥꯛꯆꯜꯂꯦ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯂꯣꯏꯅꯕ ꯍꯣꯠꯅꯔꯦ ꯃꯣꯏꯗꯤ ꯑꯝꯇ ꯇꯨꯝꯕ ꯍꯧꯒꯠꯄꯣꯠꯇ꯭ꯔꯤꯀꯣ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯖꯥꯗꯧꯅ ꯂꯩꯔꯤ ꯀꯨꯀꯔ ꯀꯥꯝꯕ ꯑꯃ ꯇꯧꯕ ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯈꯣꯟ ꯃꯣꯏꯗ ꯑꯃꯠꯇ ꯇꯥꯗꯦ ꯃꯣꯏꯗꯤ ꯇꯨꯝꯍꯧꯔ ꯂꯣꯏꯔꯦꯅ ꯃꯊꯨꯟ ꯑꯣꯟꯊꯣꯛꯑꯒ ꯁꯥꯃꯨ ꯃꯊꯨꯟ ꯄꯦꯅꯥ ꯈꯣꯡꯉꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯈꯖꯤꯛꯇꯪ ꯁꯣꯏꯕꯗꯁꯨ ꯃꯣꯏꯅ ꯁꯤꯡꯊꯥꯅꯕꯤꯗꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯌꯥꯎꯔꯛꯄꯗꯅꯤ ꯈꯨꯗꯣꯡ ꯁꯥꯎꯒꯠꯂꯤꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯇꯧꯕ꯭ꯔꯥ ꯑꯩꯁꯦ ꯑꯉꯥꯡꯁꯤꯁꯨ ꯍꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯅꯪꯅꯕ ꯍꯥꯏꯗꯤ ꯇꯤꯐꯤꯟꯁꯨ ꯍꯥꯞꯇꯕ ꯌꯥꯗꯦ ꯃꯕꯨꯛꯁꯨ ꯊꯟꯅꯕ ꯄꯤꯖꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯁꯤꯅ ꯑꯃꯨꯛ ꯍꯦꯛ ꯑꯉꯥꯡ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯒꯤ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ ꯆꯦꯗꯤ ꯄꯤꯁꯟꯈ꯭ꯔꯦ ꯗꯣꯛꯇꯔ ꯂꯥꯛꯄ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯁꯨ ꯐꯖꯅ ꯋꯥꯏꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯁꯦ ꯑꯥꯗ ꯐꯝꯃꯦ ꯁꯣꯝꯗ ꯐꯝꯐꯝ ꯀꯣꯟꯅꯗꯗꯅ ꯃꯥ ꯁꯣꯝꯗ ꯐꯝꯈ꯭ꯔꯦ ꯑꯗꯣ ꯗꯣꯛꯇꯔ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯥꯁꯨ ꯌꯦꯡꯗꯅ ꯑꯗꯣ ꯉꯥꯏꯕꯗ ꯋꯥꯁꯜꯂꯛꯄꯒꯤ ꯑꯩꯁꯨ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯃꯤꯁꯦ ꯍꯧꯒꯠꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯌꯦꯡꯉꯣ ꯚꯥꯞ ꯇꯥꯗꯕ ꯃꯌꯥꯝ ꯌꯥꯎꯕꯁꯤꯁꯨ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏꯀꯣ ꯑꯗꯨꯅ ꯇꯧꯔꯤꯁꯤ ꯍꯜꯂꯛꯑꯦ ꯍꯣꯁꯄꯤꯇꯥꯜꯗꯩ ꯍꯜꯂꯛꯑꯦ ꯑꯗꯒꯤ ꯑꯩꯒꯤ ꯀꯥ ꯊꯣꯡ ꯍꯥꯡꯉꯦ ꯀꯥ ꯊꯣꯡ ꯍꯥꯡꯉꯀꯥꯟꯗ ꯑꯩ ꯍꯧꯗꯣꯡ ꯃꯆꯥꯗꯣ ꯊꯣꯛꯈꯤꯅꯦꯅ ꯊꯣꯡ ꯂꯣꯟꯖꯜꯂꯝꯃꯕꯅꯦꯕ ꯃꯄꯥꯅ ꯑꯗꯨꯒ ꯃꯥꯁꯦ ꯀꯗꯥꯏ ꯂꯩꯒꯦꯅ ꯑꯩꯅ ꯀꯧꯗꯣꯏꯅꯦꯕ ꯑꯩ ꯈꯨꯝꯃꯛꯀꯗꯣꯏꯅꯤ ꯃꯥꯁꯦ ꯑꯃꯨꯛꯇꯪ ꯀꯧꯕꯗ ꯑꯗꯨꯝ ꯈꯨꯝꯃꯛꯑꯦꯕꯀꯣ ꯊꯣꯏꯕꯤ ꯀꯥꯏ ꯂꯩꯒꯦ ꯀꯗꯥꯏ ꯂꯩꯒꯦ ꯂꯥꯛꯑꯣ
Mama lấy là ô. Ê. Nang papa na imong thamambra. Mama la e. Sada. Sisi nahan na bane do. Mina purakpagi makhong di kaino naba hojikpudi phare ko. Naba phare. Lerakpuduni ko senje khara kitang phajaba watpaduni bako ado sida phajabaduni chani yankai hai china cham yankai da lokpani sem kilo ma lore aduga si samaroi je yam humbo samaroi je mapun mari si mapun mari jida lupatara ado koi sidagi lai di tara oidoi ba si mapun mari jida lupa tara adudi lupa ani makai tare ko sida lupa tara da leire aduga sigi khamen akhabi je lupa kungi ni yami ko pa kungi aduga si squash lupa kilo da lupa nipu kilo ma lore asangbazina nifu piye aduga angobuduna 30 pi ko ado asangbazina hena hawe silore sikatani da doctor chalo bagi halakpada khoi thoibiju harauri mama halakpagi harauri kegi sana thoibiju harauri maramukpi Yasika, mama ka sarasi. Chak to e khoi sai ro hale e ko ma ka chaminare do mana halakpada kaino delivery to me na pot on posala e ba idi kaino ju khangde de yenge yebudi ngasai ni yengre ko ada aina pa ma leiramba pot am oi leirame ko ada ma swai haidaba pot ke e ji duga busalakpajida haidi Yemina ko wait on aba machine neba ado offer lai ngai da kakpani haye lupa chamapan chani pa le lupa ma tabra kaino oye offer lai ngai kakpani haye da Yemina se mong dia ma le ko ado aina haiba nunti ki chasala ga kayam hengkali no on doira wait on aba leira isia ba ma no I aduna adum deliver adum ada kainoje phajana tawgradi haidi kem chaning mathang no phau ta pani be hek cha bhau jangradi dum chaning bani yada bani aduna ti gyana dai plan sema khola ga cha baje ngamda bagi wani yam phai ko ada aiju leirak pagi yam oning bidune ba ko ado ole 59 leire duni ahan balera agadi yam tawning bado aduni Janu pamu on school halapaga ma oloy to 33.75 33 lumena hangdong puro akoy hangdong yung on bi nga ko zero olay ga kana olo ko Samage yare thang kilo mo phadi thôi bi nani kilo phadre kilo phadre le bolo thado kamu TV nani kilo phadre Kayak mana kilo? Kilo mama ni kilo ama tang phadi ye. lo tho yi ông thado yang mình với Kilo ma. nếu mà quên nhau trở man Kalo yadre. nhà mình he giang ấy mai vàng đi này thà đi thủy này Thadi tiwle thadi sabem le ye. thà đi thủy nè Hangdong. Sige hangdong thì ai mai mà mình cầu được mà là kia ông con mà là ta cũng su su này này bên mà thôi bi không bị gì không mẹ
ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯃꯤꯒꯤ ꯇꯝꯄꯥꯛꯇꯒ ꯐꯝꯃꯒ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇꯒ ꯂꯨꯅ ꯇꯧꯕ ꯃꯤꯗꯤ ꯈꯪꯉꯤꯗꯀꯣ ꯊꯣꯏꯕꯤ ꯈꯨꯝꯃꯤꯕ ꯊꯣꯏꯕꯤ sida khomse Toijam Toijam come on Toijam Mate Matagre Sije khambra hangdong je phata se kem harama se kem harama pai bi ra di yare koi di